ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯎꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯆꯨ, ꯃꯅꯝ, ꯃꯍꯥꯎ ꯊꯦꯡꯅꯔꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯄꯥꯝꯕꯤꯁꯤꯡꯁꯤꯅ ꯀꯝꯄꯥꯎꯟꯗ ꯃꯈꯜ ꯈꯔ ꯄꯨꯊꯣꯛꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯆꯥꯛꯍꯥꯎ ꯑꯪꯒꯨꯔ ꯑꯃꯨꯕꯗ ꯎꯔꯤꯕ ꯑꯃꯨꯕ ꯃꯆꯨ ꯑꯁꯤ ꯑꯦꯟꯊꯣꯁꯤꯌꯥꯅꯤꯟ ꯍꯥꯏꯕ ꯀꯝꯄꯥꯎꯟꯗ ꯑꯁꯤ ꯌꯥꯎꯕꯒꯤꯅꯤ꯫ ꯌꯥꯏꯉꯪꯒꯤ ꯃꯆꯨ ꯑꯁꯤꯁꯨ ꯀꯔꯀ꯭ꯌꯨꯃꯤꯟ ꯀꯧꯕ ꯀꯝꯄꯥꯎꯟꯗ ꯑꯃꯅ ꯄꯤꯕꯅꯤ꯫ ꯃꯅꯝ ꯆꯦꯟꯕ ꯄꯥꯝꯕꯤꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯉꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯆꯝꯄ꯭ꯔꯥꯒꯤ ꯃꯅꯝ ꯑꯁꯤ ꯂꯤꯃꯣꯅꯤꯟ ꯍꯥꯏꯕ ꯀꯝꯄꯥꯎꯟꯗ ꯑꯁꯤꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯎꯆꯥꯟꯗ ꯌꯥꯎꯕ ꯄꯥꯏꯅꯤꯟ ꯑꯗꯨꯒ ꯇꯈꯦꯜꯂꯩꯗ ꯌꯥꯎꯕ ꯑꯣꯁꯤꯃꯤꯟ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯗꯁꯤꯡ ꯑꯁꯤꯅ ꯄꯥꯝꯕꯤ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯆꯦꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ꯫ ꯃꯍꯥꯎꯗ ꯑꯃꯨꯛ ꯌꯦꯡꯉꯕꯗ ꯑꯩꯈꯣꯏꯅ ꯁꯤꯡ ꯆꯥꯕꯗ ꯁꯥꯔꯤꯕ ꯑꯁꯤ ꯖꯤꯟꯖꯔꯣꯜ ꯍꯥꯏꯕ ꯀꯝꯄꯥꯎꯟꯗ ꯑꯁꯤ ꯌꯥꯎꯕꯒꯤꯅꯤ꯫ ꯃꯣꯔꯣꯛꯇ ꯁꯥꯔꯤꯕ ꯑꯁꯤꯅ ꯀꯦꯞꯁꯥꯏꯁꯤꯟ ꯌꯥꯎꯕꯒꯤꯅꯤ꯫ ꯃꯊꯛꯇ ꯄꯤꯈ꯭ꯔꯤꯕ ꯀꯝꯄꯥꯎꯟꯗꯁꯤꯡ ꯑꯁꯤꯅ ꯃꯆꯨ, ꯃꯅꯝ ꯑꯃꯗꯤ ꯃꯍꯥꯎ ꯄꯤꯕ ꯀꯝꯄꯥꯎꯟꯗꯁꯤꯡꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯄꯥꯝꯕꯤꯁꯤꯡꯅ ꯍꯨꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯀꯝꯄꯥꯎꯟꯗꯁꯨ ꯄꯨꯊꯣꯛꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯎꯁꯣꯏꯒꯨꯝꯕ ꯕꯦꯝꯕꯨ ꯁꯨꯠꯁꯤꯡꯗ ꯁꯤꯌꯥꯅꯣꯖꯦꯅꯤꯛ ꯒ꯭ꯂꯥꯏꯀꯣꯁꯥꯏꯗ꯭ꯁ ꯀꯧꯕ ꯀꯝꯄꯥꯎꯟꯗ ꯃꯈꯜ ꯑꯃ ꯄꯨꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯗ ꯃꯈꯜ ꯑꯁꯤ ꯃꯁꯥꯃꯛꯇꯤ ꯍꯨꯒꯤ ꯃꯒꯨꯟ ꯆꯦꯟꯗꯦ, ꯑꯗꯨꯕꯨ ꯑꯦꯟꯖꯥꯏꯝꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗ꯭ꯔꯣꯖꯟ ꯁꯤꯌꯥꯅꯥꯏꯗ ꯀꯧꯕ ꯃꯌꯥꯛ ꯀꯟꯕ ꯍꯨ ꯑꯃ ꯒ꯭ꯌꯥꯁ ꯅꯠꯇ꯭ꯔꯒ ꯃꯅꯤꯟ ꯑꯣꯏꯅ ꯊꯥꯗꯣꯔꯛꯏ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯥꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯃꯅꯥ-ꯃꯁꯤꯡ ꯆꯥꯕ ꯁꯥꯗ ꯍꯨ ꯀꯥꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯍꯨꯒꯤ ꯆꯥꯡ ꯑꯁꯤ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯍꯤꯡꯅ ꯆꯥꯕꯗꯅ ꯍꯦꯟꯅ ꯋꯥꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯥꯅꯩ꯫ ꯂꯤꯗꯨꯅ ꯄꯠꯊꯍꯟꯕ, ꯈꯨꯗꯝ ꯑꯣꯏꯅ ꯁꯣꯏꯕꯨꯝ ꯁꯥꯕꯒꯤ ꯊꯧꯑꯣꯡ, ꯏꯁꯤꯡꯗ ꯐꯨꯠꯇꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯩꯗ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯆꯥꯔꯒꯗꯤ ꯍꯨ ꯀꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯩ꯫ ꯄꯥꯝꯕꯤꯁꯤꯡꯅ ꯄꯨꯊꯣꯛꯏꯕ ꯀꯝꯄꯥꯎꯟꯗꯁꯤꯡ ꯑꯁꯤ ꯄꯥꯝꯕꯤ ꯍꯧꯕꯒꯤ ꯇꯥꯡꯀꯛꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯥꯟꯅꯗꯦ꯫ ꯅꯧꯔꯤꯉꯩ ꯇꯥꯡꯀꯛꯇ ꯄꯨꯊꯣꯛꯄ ꯀꯝꯄꯥꯎꯟꯗꯨꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄ ꯀꯝꯄꯥꯎꯟꯗꯨꯒ ꯃꯥꯟꯅꯗꯕ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯌꯣꯜ ꯆꯣꯡꯂꯕ ꯑꯂꯨꯗ ꯑꯜꯐꯥ-ꯁꯣꯂꯥꯅꯤꯟ ꯀꯧꯕ ꯀꯝꯄꯥꯎꯟꯗ ꯑꯃ ꯄꯨꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯗ ꯑꯁꯤ ꯇꯦꯔꯥꯇꯣꯖꯦꯅꯤꯛ ꯑꯣꯏ꯫ ꯇꯦꯔꯥꯇꯣꯖꯦꯅꯤꯛ ꯀꯝꯄꯥꯎꯟꯗ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯄꯨꯔꯤꯕ ꯑꯉꯥꯡ ꯑꯃ ꯃꯈꯣꯡ-ꯃꯈꯨꯠ ꯁꯣꯏꯅꯥꯏꯅ ꯄꯣꯛꯍꯟꯕ ꯉꯝꯕ ꯀꯝꯄꯥꯎꯟꯗ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯎꯄꯨꯔꯤꯕꯤ ꯅꯨꯄꯤꯅ ꯃꯌꯣꯜ ꯆꯣꯡꯕ ꯑꯂꯨ ꯆꯥꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯌꯣꯜ ꯆꯣꯡꯗꯕ ꯑꯂꯨ ꯆꯥꯕꯗꯗꯤ ꯔꯤꯁ꯭ꯛ ꯑꯁꯤ ꯂꯩꯇꯦ꯫ ꯌꯨꯀꯦꯗ 1970sꯇ ꯅꯧꯅ ꯄꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯗ ꯁꯣꯏꯅꯥꯏꯔꯛꯄ ꯃꯑꯣꯡ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯖꯦꯝꯁ ꯔꯦꯟꯋꯤꯛ ꯀꯧꯕ ꯁꯥꯏꯟꯇꯤꯁꯠ ꯑꯃꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯁꯨꯝꯅ ꯁꯣꯏꯅꯥꯏꯔꯛꯄ ꯑꯁꯤ ꯀꯨꯏꯅ ꯂꯤꯗꯨꯅ ꯊꯝꯂꯕ ꯑꯂꯨ ꯑꯃꯗꯤ ꯇꯤꯟ ꯇꯥꯔꯕ ꯑꯂꯨ ꯆꯥꯕꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯨꯈꯠꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯏꯟꯇꯤꯁꯠ ꯑꯃꯗꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯤꯑꯣꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯂꯨ ꯑꯃꯗꯤ ꯑꯂꯨꯗ ꯌꯥꯎꯕ ꯇꯦꯔꯥꯇꯣꯖꯦꯅꯤꯛ ꯀꯝꯄꯥꯎꯟꯗꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯈꯨꯗꯝ ꯑꯃ ꯂꯧꯈꯠꯆꯔꯕꯗ ꯃꯁꯤꯗ ꯎꯔꯤꯕ ꯑꯁꯤ ꯑꯂꯨꯗ ꯌꯥꯎꯕ ꯇꯦꯔꯥꯇꯣꯖꯦꯅꯤꯛ ꯀꯝꯄꯥꯎꯟꯗꯁꯤꯡꯅ ꯗ꯭ꯔꯣꯁꯣꯐꯤꯂꯥ ꯍꯥꯏꯕꯗꯤ ꯇꯨꯃꯤꯠ ꯃꯆꯥꯗ ꯁꯣꯏꯅꯥꯏꯕ ꯊꯣꯛꯍꯟꯕꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯄꯥꯝꯕꯤꯅ ꯄꯨꯊꯣꯛꯄ ꯀꯝꯄꯥꯎꯟꯗꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯄ꯭ꯂꯥꯟꯠ ꯁꯦꯀꯦꯟꯗꯔꯤ ꯃꯦꯇꯥꯕꯣꯂꯥꯏꯠꯁ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯄꯥꯝꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯒ ꯇꯣꯠꯅ-ꯅꯩꯅꯕꯗ ꯁꯦꯀꯦꯟꯗꯔꯤ ꯃꯦꯇꯥꯕꯣꯂꯥꯏꯠꯁꯤꯡꯒꯤ ꯀꯛꯐꯗ꯭ꯔꯕ ꯊꯧꯗꯥꯡ ꯂꯩ꯫ ꯄꯥꯝꯕꯤꯒꯤ ꯃꯆꯨ, ꯃꯅꯝ, ꯃꯍꯥꯎ ꯄꯤꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅꯅꯤ꯫ ꯄꯣꯂꯤꯅꯦꯁꯟ ꯑꯃꯗꯤ ꯁꯤꯗ ꯗꯤꯁꯄꯔꯁꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯗꯁꯨ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯁꯦꯀꯦꯟꯗꯔꯤ ꯃꯦꯇꯥꯕꯣꯂꯥꯏꯠꯁꯤꯡ ꯑꯁꯤ ꯃꯅꯥ-ꯃꯁꯤꯡ ꯆꯥꯕ ꯁꯥ ꯑꯃꯁꯨꯡ ꯄꯥꯝꯕꯤꯗ ꯇꯥꯕ ꯃꯍꯤꯛꯁꯤꯡꯗꯒꯤ ꯄꯥꯝꯕꯤꯁꯤꯡꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩ ꯑꯃꯁꯨ ꯑꯣꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯁꯦꯀꯦꯟꯗꯔꯤ ꯃꯦꯇꯥꯕꯣꯂꯥꯏꯠꯁ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯗꯁꯤꯡ ꯑꯁꯤ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯗ ꯌꯥꯎꯕꯅꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯆꯠꯅꯔꯛꯂꯕ ꯂꯥꯌꯦꯡ ꯄꯊꯥꯞ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟ ꯁꯤꯁꯇꯦꯝ ꯀꯌꯥ ꯑꯃ ꯂꯩ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯑꯃꯁꯨꯡ ꯃꯈꯜ ꯌꯥꯝꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟ ꯑꯁꯤ ꯑꯐ꯭ꯔꯤꯀꯥꯟ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟꯅꯤ ꯍꯥꯏꯅ ꯂꯧꯅꯩ, ꯑꯗꯨꯕꯨ ꯃꯁꯤ ꯗꯣꯀ꯭ꯌꯨꯃꯦꯟꯇꯦꯁꯟ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯅ ꯔꯦꯀꯣꯔꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯣꯔꯊ ꯑꯐ꯭ꯔꯤꯀꯥꯟ ꯑꯃꯗꯤ ꯃꯤꯗꯜ ꯏꯁꯇꯔꯟ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯝꯕꯤꯗꯒꯤ ꯁꯨꯡꯕ ꯍꯤꯗꯥꯛꯀꯤ ꯔꯦꯀꯣꯔꯗ ꯏꯔꯝꯕ ꯁ꯭ꯇꯣꯟ ꯇꯦꯕ꯭ꯂꯦꯠꯁ ꯍꯥꯏꯕꯗꯤ ꯅꯨꯡꯒꯤ ꯈꯣꯔꯕꯥꯛ ꯐꯪꯕ ꯂꯩꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯒꯅ ꯑꯌꯨꯔꯚꯦꯗꯥ, ꯌꯨꯅꯥꯅꯤ, ꯁꯤꯗꯙ, ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯒꯤ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯡꯒꯤꯁꯨ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟ ꯁꯤꯁꯇꯦꯝꯁ ꯂꯩꯔꯝꯃꯤ꯫ ꯑꯦꯁꯤꯌꯥꯒꯤ ꯌꯥꯝꯅ ꯂꯤꯔꯕ ꯑꯇꯣꯞꯄ ꯃꯦꯗꯤꯁꯤꯟ ꯁꯤꯁꯇꯦꯝ ꯑꯃꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯆꯥꯏꯅꯤꯖ ꯃꯦꯗꯤꯁꯤꯟ ꯑꯁꯤꯅꯤ꯫ ꯌꯨꯔꯣꯞ, ꯅꯣꯔꯊ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯟꯗ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯗꯁꯨ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟ ꯁꯤꯁꯇꯦꯝꯁ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯐꯣꯛ ꯃꯦꯗꯤꯁꯤꯟ ꯂꯩꯖꯩ꯫
ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯦꯛꯁ ꯑꯣꯏꯅ ꯐꯪꯕꯁꯤ ꯍꯤꯗꯥꯛꯂꯣꯟ ꯑꯣꯏ꯫ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟ ꯁꯤꯁꯇꯦꯝ ꯃꯌꯥꯝ ꯑꯁꯤꯅ ꯂꯥꯏꯑꯣꯡ ꯃꯥꯟꯅꯕ ꯂꯩꯅꯥ ꯑꯃ ꯂꯥꯌꯦꯡꯕꯗ ꯀꯔꯤ ꯀꯔꯤ ꯄꯥꯝꯕꯤ ꯁꯤꯖꯤꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯈꯨꯗꯝ ꯈꯔ ꯂꯧꯈꯠꯂꯒ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯈꯨꯗꯝꯗ ꯂꯣꯛ ꯂꯥꯏꯍꯧ ꯑꯁꯤ ꯌꯦꯡꯁꯤ꯫ ꯍꯤꯗꯥꯛꯂꯣꯟꯗ ꯂꯣꯛ ꯂꯥꯏꯍꯧ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕꯤ ꯈꯔ ꯄꯜꯂꯕꯗꯤ ꯀꯦꯀ꯭ꯔꯨ, ꯍꯤꯗꯥꯛ ꯃꯅꯥ, ꯄꯨꯂꯩ ꯃꯥꯟꯕꯤ, ꯌꯦꯅꯈꯠ, ꯅꯣꯡꯃꯥꯡꯈꯥ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯑꯐ꯭ꯔꯤꯀꯥꯟ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟꯗꯅ ꯕꯦꯂꯣꯇꯥ ꯑꯐ꯭ꯔꯤꯀꯥꯅꯥ ꯀꯧꯕ ꯇꯨꯜꯁꯤ ꯄꯥꯝꯕꯤꯒꯤ ꯐꯦꯃꯤꯂꯤꯗ ꯌꯥꯎꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯆꯥꯏꯅꯤꯖ ꯃꯦꯗꯤꯁꯤꯟꯗꯅ ꯑꯦꯔꯥꯂꯤꯌꯥ ꯔꯦꯁꯤꯃꯣꯁꯥ ꯍꯥꯏꯕ ꯖꯤꯟꯁꯦꯡ ꯐꯦꯃꯤꯂꯤꯗ ꯌꯥꯎꯕ ꯄꯥꯝꯕꯤ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯦꯂꯦꯔꯤꯌꯥ ꯂꯥꯌꯦꯡꯕꯗ ꯑꯥꯔꯇꯤꯃꯤꯁꯤꯌꯥ ꯑꯦꯟꯅꯨꯋꯥ ꯀꯧꯕ ꯂꯥꯏꯕꯛꯅꯧꯒ ꯌꯥꯝꯅ ꯅꯛꯅꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯃꯦꯗꯤꯁꯤꯟꯗꯅ ꯑꯦꯕꯤꯁ ꯑꯜꯕꯥ, ꯑꯦꯕꯤꯁ ꯁꯤꯕꯤꯔꯤꯀꯥ, ꯑꯦꯕꯤꯁ ꯕꯜꯁꯥꯃꯤꯌꯥ ꯍꯥꯏꯔꯤꯕ ꯎꯆꯥꯟꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯍꯤꯗꯥꯛꯂꯣꯟꯗ ꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯟꯁꯥꯒꯤ ꯑꯣꯏꯕ ꯑꯅꯥꯕꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯝꯕꯤ ꯈꯔ ꯄꯜꯂꯕꯗꯤ ꯅꯤꯝ, ꯁꯒꯣꯜ ꯍꯤꯗꯥꯛ, ꯅꯣꯡꯂꯩꯁꯪ ꯑꯃꯗꯤ ꯅꯣꯡꯃꯥꯡꯈꯥ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯏꯟꯗꯤꯌꯟ ꯃꯦꯗꯤꯁꯤꯟꯗꯅ ꯕꯨꯇꯤꯌꯥ ꯃꯣꯅꯣꯁꯄꯔꯃꯥ ꯍꯥꯏꯕꯗꯤ ꯄꯥꯡꯒꯣꯡꯂꯩ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯆꯥꯏꯅꯤꯖ ꯃꯦꯗꯤꯁꯤꯟ ꯑꯃꯗꯤ ꯅꯣꯔꯠ ꯑꯃꯦꯔꯤꯀꯟ ꯃꯦꯗꯤꯁꯤꯟꯗꯅ ꯃꯃꯥꯡꯗ ꯄꯟꯈꯤꯕ ꯑꯦꯔꯥꯂꯤꯌꯥ ꯔꯦꯁꯤꯃꯣꯁꯥ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯃꯦꯗꯤꯁꯤꯟꯗꯅ ꯀꯦꯊꯥ ꯄꯦꯂꯦꯁꯇ꯭ꯔꯤꯁ ꯀꯧꯕ ꯔꯦꯅꯟꯀꯨꯂꯁ ꯍꯥꯏꯕꯗꯤ ꯀꯀꯤꯌꯜ ꯀꯨꯖꯤꯟꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯝꯕꯤ ꯑꯁꯤꯒ ꯀꯦꯂꯦꯟꯗꯨꯂꯥ ꯑꯣꯐꯤꯁꯤꯅꯦꯂꯤꯁ ꯍꯥꯏꯕ ꯑꯣꯔꯅꯥꯃꯦꯟꯇꯦꯜ ꯄ꯭ꯂꯥꯟ ꯑꯣꯏꯅꯁꯨ ꯊꯥꯅꯕ ꯅꯨꯃꯤꯠꯂꯩ ꯆꯟꯗ꯭ꯔꯃꯨꯈꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯝꯕꯤ ꯑꯅꯤ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯄꯟꯖꯈꯤꯕ ꯈꯨꯗꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯂꯩꯅꯥ ꯑꯃ ꯂꯥꯌꯦꯡꯕꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟ ꯁꯤꯁꯇꯦꯝ ꯈꯦꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯝꯕꯤ ꯃꯈꯜꯁꯨ ꯇꯣꯉꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯄꯥꯝꯕꯤ ꯑꯃ ꯍꯧꯐꯝ, ꯍꯧꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯈꯦꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯗ ꯌꯥꯎꯕ ꯁꯦꯀꯦꯟꯗꯔꯤ ꯃꯦꯇꯥꯕꯣꯂꯥꯏꯠꯁꯤꯡꯒꯤ ꯆꯥꯡ ꯑꯃꯁꯨꯡ ꯃꯁꯛ ꯈꯦꯟꯅꯩ꯫ ꯃꯥꯟꯅꯗꯕ ꯄꯥꯝꯕꯤꯗꯗꯤ ꯀꯌꯥꯝꯅ ꯈꯦꯟꯅꯔꯝꯒꯅꯤ? ꯑꯗꯨꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦल ꯃꯦꯗꯤꯁꯤꯟ ꯁꯤꯁꯇꯦꯝꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯗ ꯄꯥꯝꯕꯤꯗꯒꯤ ꯁꯨꯡꯕ ꯍꯤꯗꯥꯛ ꯃꯈꯜ ꯀꯌꯥ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯀꯔꯝꯕꯅ ꯃꯌꯥꯛ ꯀꯜꯂꯤ, ꯀꯟꯗꯦ, ꯀꯔꯝꯅ ꯂꯦꯞꯀꯅꯤ? ꯈꯨꯗꯝ ꯑꯣꯏꯅ तोंगान तोंगान पोटफम दगी लेरक्पा सौगरी की महाव करम तौबगे खेनै नत्र मसी सौगरी सिंगदुदे यावरिबा सेकेंडरी मेटाबोलाइट की चांग खेनाबगिनी अतोप खुदम अमदा इसागी सुमांगदा हौबा तुलसीगा गुवाहाटीदा हौबा तुलसीगा करमबना हेना फब हिदाक ओइबगी मगुन चेली हाइना लेपकनी पांबीबु हिदाक ओइबगी मगुन चेलहल्लिबसी मैखोइदा यावरिबा सेकेंडरी मेटाबोलाइट ननी हाइना पंजखरे अदुबु सेकेंडरी मेटाबोलाइट ती लिसिंग की मथक्ता यावी मयामसिंग सिगी मनुंगदगी करम्बा सेकेंडरी मेटाबोलाइट ना लैना अमा फानबदा मथौ तौई चांग कयादा मथौ तौई हाइरिबा वहंगसिंग असिगी पाउखुम फंगनबा साइंटिस्टसिंग ना थिजिन हुमजिनबा मथौ ताई असुमना थिजिन हुमजिनदुना पांबीदगी सुंखिबा हिदाक कया अमा फार्मेसीदा हौजिकति फंगले खुदम ओइना आर्टेमिसिनिन मेटफॉर्मिन अमसुंग टेक्सोल आर्टेमिसिनिन हाइरिबा मलेरिया लायंगदा सिजिनरिबा हिदाक असि आर्टेमिसिया एन्युवा हाइबा पांबी असिदगी फंगबनी लाइबकनोगी कांगदुप मनुंग चनबा पांबीनी मेटफॉर्मिन हाइबा डायबिटीज लायंगदा सिजिनरिबा पांबी हिदाक असिना गैलेगा ऑफिशिनालिस हाइबा पांबी असिदगी फंगबनी फ्रेंच लाइलैक हाइरिबसु खंगनै यूरोप अफ्रीका दा हौई टेक्सोल हाइरिबा कैंसर लायंगदा सिजिनरिबा हिदाक असिना टेक्सास ब्रेविफोलिया हाइरिबा पांबी असिदगी फंगी पैसिफिक यू हाइनसु खंगनै नॉर्थ अमेरिका दा खक हौई पांबी असि उचानगी कांगलुपता चिंगी हाइरिबा हिदाक सिंग असि आर्टेमिसिनिन मेटफॉर्मिन अमसुंग टेक्सोल हाइरिबा सेकेंडरी मेटाबोलाइट सिंग असि सेमदोक्तुना साबनी मसिबु एक्टिव फार्मास्यूटिकल इंग्रेडिएंट नत्रगा एक्टिव इंग्रेडिएंट हाइरिगा खंगनै पांबीगी मसा पुमनमक्तुना लैना फहनबा नत्ति एक्टिव इंग्रेडिएंट खंगदोकपा असि कुपना तौबा रिसर्च यामना चंगबा थबकनी फार्मेसीदा फंगलिबा हिदाकसिंग असि सादुना योनबा यारे हाइना अयाबा पीबसी लैबाक अमगी ड्रग रेगुलेशन की लोइसंग अमना पीगनी खुदम ओइना यूएसए की फूड एंड ड्रग एडमिनिस्ट्रेशन अदुगा हिदाक अमगी मरमदा थिजिन हुमजिनबगी थबक असि चही कया अमा चंगी मसिबु ड्रग डिस्कवरी अमसुंग डेवलपमेंट हाइरगा खंगनी मसिदा कंपाउंड अमना अखोइगी हक्चांगदा कयाम कुइना तुंगदुना लई कमाइना काइथै डोज कयादा कानबा पी डोज कयादा हुगुमना सोगहल्ली क्लिनिकल ट्रायल असिना चिंगबा हिरम कया अमा ड्रग डेवलपमेंट मतमदा कुपना थिजिल्ली
market yolabasु kupna senaba yangshinbagi thabakti lepti hidak ama chabada hapchangda soktabasu kupna report lobagi thabak mathau tai masigumba hidak singasi evidence based medicine haibadi khudam changdam leiraba hidak haibani herbal medicine amasung supplement ki matangda mayamna toina tabirangani makhoi evidence based medicine dagi tongali aduga makhoi hapchangda sokte haibisu soidana tabirangani adubu wafam singasi achumbara yengminnasi hairiba herbal medicine amasung supplement sing asidi pharmacy gi drug kumna mamangda pankiba kupna thijin humjin bagi chana kangnon leite herbal medicine amasung supplement khagi kana bagi matangda mapung phaba khudam leite thijin humjin gadaba yamna watli aduga 100% safe oi haibasisu miyamda lana sandokpa wafamni herbal supplement amasung herbal medicine chabadagi liver sokpa kidney sokpa ki report kaya ama lei report khara yengminasi masi manipur da kui den thokhiba naupiriwi nupiama kabirei phutuna thaklubadagi leikhidabagi report ni hauzik thokliba covid-19 gi matamda immune phaganabani haiduna giloi haibadi ningthau khongli dagi semba hida kaya charubadagi liver sokpagi report kaya ama thorakli atopa report khara masu yengminasi scientific article sing asida pallivasi herbal supplement herbal medicine na chingba chabadagi sokpagi report kaya amani masi india da khagnate australia europe america na chingba mafam prithivida lairiba mafam kaya dagi lakpa report kaya amani panba yabadi supplement mayamgi manungdagi herbal life supplement sing ase charaga hapchang sokpagi report yamna lei atopa supplement sing gisu lairamgani adubu thodok sing ase yamna under reported hoi patient singna medical history pibada haidokande aduna doctor nasu khangdokpada wana thoi masi haiduna evidence based medicine di hapchang sokte haibanati asumna khanbiyu ahingba amoina aikoi ising thakpa changi aduga ising de irak na dun su siba yawi irak na duna si haiduna aikoi ising thaktabli tawdi karigi maramdi aikoi na khangi madudi karamba matang de irak na ge haibadu masiga chapmanana evidence based medicine chabada karamna sokpayai haibasi thijin humjin badagi khangduna le adubu herbal gi oiba potsing asidi thijin humjin ba yamna watpana aikhoida karam sokhalli haibadu khangdi haijakriba sing asi herbal gi natraga pambi gi sungba pochai sijinaroi si haibadi natte scientific evidence natraga scientist sing na kupna thijin badagi phanglakpa khudam changdam yenglaga sijinasi haibadi asumna yengbiyu adongi gari yadaba matamda mechanic ama ningthi na tanaduna semnaba hotni whatsapp natraga facebook ta lakpa message yengduna semde masiga chamanana adongi hakchang phana ba chari hidak sing adu khudam changdam haibadi evidence like na kari gira makta chabi ga daweba wakal khanmin nasi wakal tan tamin nasi